ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯑꯉꯛꯄ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯏꯔꯤꯛ ꯑꯅꯤꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ꯫ ꯑꯗꯨꯕꯨ ꯁꯥꯃꯨꯁꯤꯡ ꯑꯗꯨꯗꯤ ꯎꯕ ꯐꯪꯂꯝꯗꯦ꯫ ꯁꯥꯃꯨꯁꯤꯡ ꯎꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯑꯋꯥꯡꯕ ꯆꯤꯡ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯕꯗ ꯍꯧꯖꯤꯛꯇꯤ ꯎꯔꯦ꯫ ꯁꯥꯃꯨ ꯃꯌꯥꯝ ꯑꯃ ꯆꯤꯡꯈꯣꯡꯗ ꯏꯁꯤꯡ ꯊꯛꯂꯤꯕ ꯑꯗꯨ꯫ ꯑꯁꯨꯝꯅ ꯁꯥꯃꯨꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯨꯡꯂꯣꯝꯗ ꯁꯑꯣꯝꯅ ꯉꯪꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯃꯉꯛ ꯑꯗꯨ ꯇꯨꯡꯂꯣꯝꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯆꯧꯕ ꯁꯑꯣꯝ ꯑꯃ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯣꯏꯔꯩꯇꯣꯟ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯨ ꯆꯣꯝꯕ ꯃꯤ ꯑꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯁꯑꯣꯝ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯄꯗꯒꯤ ꯃꯇꯨ ꯁꯥꯡꯅ ꯍꯧꯕ ꯃꯤ ꯑꯗꯨꯅ ꯁꯑꯣꯝ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯕꯨ ꯐꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯑꯣꯝ ꯑꯁꯤꯒ ꯃꯨꯛꯅꯕꯗ ꯃꯇꯨ ꯁꯥꯡꯅ ꯍꯧꯕ ꯃꯤ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯦꯡꯂꯛꯄꯗꯒꯤ ꯃꯇꯨ ꯁꯥꯡꯅ ꯍꯧꯕ ꯃꯤ ꯑꯗꯨꯒꯤ ꯃꯌꯥꯡꯂꯦꯟꯗꯒꯤ ꯄꯣꯏꯔꯩꯇꯣꯟ ꯑꯣꯟꯊꯔꯛꯇꯨꯅ ꯅꯥꯄꯤ ꯃꯔꯛꯇ ꯑꯁꯨꯝ ꯑꯣꯟꯊꯔꯛꯄꯗꯒꯤ ꯆꯤꯡꯈꯣꯡꯗ ꯇꯥꯔꯦ꯫ ꯄꯣꯏꯔꯩꯇꯣꯟ ꯎꯞꯁꯤꯜꯂꯒ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯀꯦ ꯇꯧꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯏꯁꯤꯡ ꯊꯛꯇꯨꯅ ꯂꯩꯔꯤꯕ ꯁꯥꯃꯨ ꯑꯃꯒꯤ ꯈꯣꯡꯄꯥꯛ ꯃꯌꯥꯗ ꯂꯥꯏꯔꯤꯛ ꯑꯃ ꯅꯦꯠꯁꯤꯟꯕꯒꯤ ꯃꯆꯦꯠ ꯑꯃ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯂꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯕꯗ ꯁꯥꯃꯨꯒꯤ ꯈꯣꯡꯄꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯂꯤꯕ ꯂꯥꯏꯔꯤꯛ ꯃꯆꯦꯠ ꯑꯗꯨꯗ ꯃꯈꯨꯠ ꯑꯅꯤꯅ ꯀꯟꯅ ꯅꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯥꯃꯨ ꯑꯗꯨ ꯈꯔ ꯆꯠꯊꯣꯛꯂꯝꯃꯤ꯫ ꯁꯥꯃꯨ ꯑꯗꯨꯅ ꯆꯠꯊꯣꯛꯈ꯭ꯔꯕꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯈꯨꯠꯇ ꯂꯩꯍꯧꯔꯦ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯁꯥꯃꯨꯁꯤꯡ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯅ ꯆꯠꯊꯣꯛꯂꯒ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯆꯦꯅꯥ ꯑꯗꯨ ꯈꯔ ꯐꯥꯛꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯆꯦꯅꯥ ꯑꯃꯗꯒꯤ ꯃꯥꯒꯤ ꯀꯥ ꯌꯦꯛꯄ ꯆꯦꯅꯥ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯣꯏꯔꯩꯇꯣꯟ ꯆꯤꯡꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯃꯇꯨ ꯁꯥꯡꯅ ꯍꯧꯕ ꯃꯤ ꯑꯗꯨꯒ ꯁꯑꯣꯝ ꯑꯗꯨꯒ ꯀꯟꯅ ꯅꯝꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯁꯥꯃꯨꯔꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯁꯥꯃꯨꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯊꯛꯂꯤꯕ ꯋꯥꯡꯃꯔꯣꯝꯗ ꯀꯩ ꯁꯪꯒꯨ ꯑꯃ ꯂꯨꯝꯗꯨꯅ ꯂꯥꯛꯏ꯫ ꯀꯩ ꯁꯪꯒꯨ ꯑꯃ ꯂꯨꯝꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯀꯩꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯄꯣꯏꯔꯩꯇꯣꯟ ꯃꯁꯥ ꯑꯗꯨ ꯊꯛꯀꯠꯄ ꯑꯃꯗꯤ ꯄꯥꯈꯠꯄꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯥꯒꯤ ꯀꯥ ꯌꯦꯛꯂꯤꯕ ꯆꯦꯅꯥ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯃꯈꯣꯡ ꯑꯅꯤꯅ ꯆꯦꯅꯥ ꯑꯗꯨꯗ ꯅꯦꯠꯂꯤ꯫ ꯆꯦꯅꯥ ꯑꯗꯨꯗ ꯅꯦꯠꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯈꯣꯡ ꯑꯅꯤꯃꯛ ꯆꯦꯅꯥ ꯑꯗꯨꯗ ꯄꯨꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯊꯔꯛꯄꯅ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯉꯛ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯇꯨ ꯁꯥꯡꯅ ꯍꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯑꯣꯝ ꯍꯥꯠꯂꯝꯂꯒ ꯆꯤꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯏ꯫ ꯃꯍꯥꯛꯅ ꯆꯣꯡꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯩꯁꯤꯡ ꯑꯗꯨꯕꯨ ꯁꯥꯃꯨꯁꯤꯡ ꯑꯗꯨꯅ ꯎꯈꯤꯕꯅ ꯏꯁꯤꯡ ꯊꯛꯂꯝꯕ ꯑꯗꯨ ꯇꯣꯛꯇꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯇꯨ ꯁꯥꯡꯅ ꯍꯧꯕ ꯃꯤ ꯑꯗꯨ ꯆꯦꯜꯂꯛꯂꯤꯕ ꯁꯥꯃꯨꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯥꯁꯤꯜꯂꯗꯨꯅ ꯁꯥꯃꯨꯁꯤꯡ ꯑꯗꯨꯅ ꯅꯦꯠꯈꯥꯏꯔꯦ꯫ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄꯣꯏꯔꯩꯇꯣꯟꯅ ꯂꯣꯏꯅ ꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯆꯦꯅꯥ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯁꯥꯃꯨ ꯃꯌꯥꯝꯅ ꯅꯦꯠꯈꯥꯏꯕ ꯑꯗꯨꯗꯃꯇꯨ ꯁꯥꯡꯅ ꯍꯧꯕ ꯃꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯆꯩ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯉꯛꯄ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯏꯔꯤꯛ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯗ ꯃꯤꯌꯥꯝꯗ ꯐꯨꯡꯒꯥꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯤꯟꯅ ꯑꯣꯟꯕ ꯄꯥꯈꯪ ꯑꯍꯥꯟꯕ ꯇꯥꯡꯀꯛ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯂꯤꯟꯅ ꯑꯣꯟꯕ ꯄꯥꯈꯪ ꯑꯍꯥꯟꯕ ꯇꯥꯡꯀꯛ꯫ ꯃꯇꯝ ꯑꯃꯗ ꯈꯥꯔꯝ ꯀꯥꯡꯂꯨꯞꯀꯤ ꯈꯨꯠꯀꯟ ꯄꯥꯡꯒꯜꯂꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯄꯣꯛꯂꯝꯗꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯄꯣꯛꯂꯝꯃꯤ꯫ ꯑꯅꯤꯃꯛ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕ, ꯃꯔꯝ ꯑꯣꯛꯄꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯧ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯂꯧ ꯍꯦꯛ ꯎꯕ ꯍꯧꯕꯗꯒꯤ ꯂꯣꯛꯄ ꯐꯥꯎꯕ
labukta uche ngakpagi thabak asi makhoi anigini. Mapana macha anigi wadanabani haiduna labuk mayaida sagai yauba wagi loksang saduna thammi. Madudagi thauri tingduna labuki mafam pumba thauri tinglaga thauri machinna sagaida thamlaga madu chinglaga nomhanduna uchek tananabasu semlammi. Maduna machin manau ani nungaina sana sanaduna labukta uchek ngaklammi. Asumna mama mapagi mateng pangna kumja kaya haukhre. Makhoi anisu nongma nongmagi laisabi mapung pharakle. Nongmadi masak matau phajakraba pakhang ama laktuna makhoi anigi lau ngakpa aduda mateng panglare. Machin manau anisu karisu khalluba tawdana pakhang masak matau phajaba amana mateng panglaba aduda harau harauna tawbirammi. Khungi pakhang natrabasu atopa thangnaba khundagi oiramgani khallammi. Mathangi numittasu pakhang adu laklammi. Machin manau anina magi leifam hangbada hayu haibe yaramde. Adumnadi oirabada wari watai sabada yamna nungaiba mi amadi oirammi. Asumna pakhang ado numit khudingi laktuna makhoyi mateng panglammi. Nongmadi machin manau anina lau ngakpa lakpada uchek tananaba tingliba thauri ado matat tattuna leiramle. Makhoi ani saubana loire wana hotnaduna thauri ado samduna hotnare. Sambai hek loibada pakhang ado laklammi. Machin manau anina thauri tatlambagi awabadu pakhang adudadi hairamde. Mathangi numittasu thauri ado hanagumna tattuna leirammi. Asumna numit khudingi chap manana thauri sing ado tattuna leirammi. Machin manau changduna atatpa thauri sing ado ayuk chupa samduna leirammi. Thauri sambada thabak amata suba ngamlamde. Wabanasu loirammi. Nongmadi thauri samna mache aduna asumna hairammi. Kanagumana thauri singase sambiduna mateng pangbirabadi hayeng ayuk phauba tatlanbidrabadi nupi oire ita sanarage. Aduga nupa oire aigi nupa oirage. Wa adu hek haiba loibaga pakhang ado laklammi. Aduga asumna hanglammi. Ibema, haujik nahangna haikiba wadubu kari haibano. Nupi aduna ikaijaraduna karisu haide haina khumlammi. Pakhang aduna kanna asum hangjillaklabada nupi aduna wari pumbalirammi. Pakhang ado yamna haraujarammi. Atatpa thaurising adubu mana ngaihaktada samlammi. Mathangi numitta thaurising ado tatlamdre. Haina khibagi matung inna mache ado pakhang aduga nungsinaraklami. Thaurisu amuk hana tatkhidre. Nongmadi machin manau ani changduna pakhang adugi ming amadi laifamna chingba haidoktaba yadi haina taknarami. Adubu pakhang adunadi ahanbadadi haidoklamde. Akonbada asumna hairaklammi. Ibema, nakhoina aibu hek uningba matamda aibu hekta kaurau ai soidana lakani. Kaurakpadine tu agi laishaubung asigi mathakta lepagane hekta kaurau. Asi haiduna labuki kachin oina leiba laishaubung amada makhut thinduna ta'i. Manaunupi aduna laishaubung aduda kaduna hekta kaubada pakhang ado laklammi. Asumna numit kayani haukhre. Nongmadi manaunupi aduna kauruba matamda achauba lin ama oina lakle. Aduga manak naksilakpa matamda pakhang ado onthoraklammi. Tauriba matau aduda manaunupi adudi kiba amadi ngakpana loikhre. Wafam adu masedadi haidoklamde. Numit adudagi hauna manaunupi aduna nupa adugi manakta changkhidre. Sak charasi haina kaubada chaningdre haiduna chadre. Machega nupa adugada chare. Asumna manaunupi aduna ayuk chara helakpana nongmagi mayang kangsilakle. Machena hangbadasu haidoktre. Lau mulakpa matam oirakle. Nongma mache aduna pakhang aduda hairammi. Ibungo, hayengdi nahak laklanu. Aikhoigi khungi laisa pakhang mayama kumhai lay aduna hayengdi
ꯑꯩ ꯂꯧꯗ ꯂꯥꯛꯂꯔꯣꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯆꯦ ꯑꯗꯣ ꯀꯨꯝꯍꯩ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗꯤ ꯀꯨꯝꯍꯩ ꯌꯥꯎꯕ ꯊꯣꯛꯂꯝꯗꯦ꯫ ꯂꯧ ꯉꯥꯛꯄ ꯃꯄꯥꯅ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯨꯝꯍꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯂꯧ ꯉꯥꯛꯄ ꯆꯠꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯑꯌꯨꯛꯇ ꯆꯥꯛ ꯆꯥꯗꯕꯅꯣ, ꯂꯧꯕꯨꯛꯇ ꯀꯔꯤ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯗ ꯀꯨꯞꯅ ꯍꯪꯂꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯣ ꯀꯔꯤꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯃꯃꯩꯊꯪꯗ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯥꯗ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯃꯄꯥꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨ ꯀꯧꯅꯕ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯄꯥꯕ, ꯉꯁꯤꯗꯤ ꯃꯍꯥꯛ ꯂꯥꯛꯂꯔꯣꯏ꯫ ꯏꯆꯦꯅ ꯈꯨꯟꯒꯤ ꯀꯨꯝꯍꯩ ꯂꯩ ꯂꯥꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯧꯕꯨ ꯀꯧꯔꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯃꯄꯥꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯀꯧꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤꯅ ꯂꯩꯁꯧꯕꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯍꯟꯅ ꯍꯟꯅ ꯀꯧꯔꯝꯃꯤ꯫ ꯃꯄꯥꯗꯤ ꯊꯥꯡ ꯄꯥꯏꯗꯨꯅ ꯃꯥꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯟꯅ ꯍꯟꯅ ꯀꯧꯔꯛꯂꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯔꯤꯅꯣ? ꯉꯔꯥꯡꯗꯤ ꯀꯨꯝꯍꯩ ꯂꯩ, ꯉꯁꯤꯗꯤ ꯂꯥꯛꯂꯔꯣꯏ ꯍꯥꯏꯔꯝꯕꯅꯤ꯫ ꯀꯨꯝꯍꯩꯗꯨꯕꯨ ꯄꯥꯡꯊꯣꯛꯇ꯭ꯔꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯧꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯌꯥꯎꯔꯕ ꯖꯥꯠꯂꯥ? ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯤꯟ ꯑꯣꯟꯗꯨꯅ ꯂꯥꯛꯂꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯄꯥꯅ ꯂꯤꯟ ꯑꯗꯨꯕꯨ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯀꯛꯁꯤꯡ ꯑꯗꯨ ꯍꯥꯔ ꯇꯥꯟꯈꯤꯕꯒꯤ ꯑꯆꯧꯕ ꯀꯣꯝ ꯑꯃꯗ ꯊꯥꯗꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯑꯃꯠꯇ ꯃꯆꯦꯗ ꯍꯥꯏꯗꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯀꯨꯝꯍꯩ ꯑꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯆꯦ ꯑꯗꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯨꯝꯍꯩ ꯌꯥꯎꯔꯨꯔꯒ ꯃꯁꯥꯗꯨ ꯆꯣꯛꯊꯗꯨꯅ ꯍꯜꯂꯛꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯃꯪꯗ ꯄꯥꯈꯪ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯦꯝꯃ, ꯑꯩꯗꯤ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯅ ꯍꯥꯠꯇꯣꯛꯄꯤꯗꯨꯅ ꯅꯈꯣꯏꯒꯤ ꯂꯧꯕꯨꯛꯀꯤ ꯃꯈꯥꯔꯣꯝ ꯊꯪꯕ ꯍꯥꯔ ꯇꯥꯟꯈꯤꯕ ꯀꯣꯝ ꯑꯃꯗ ꯃꯀꯛ ꯃꯀꯛ ꯀꯛꯊꯠꯇꯨꯅ ꯊꯥꯗꯗꯨꯅ ꯊꯝꯕꯤꯔꯦ꯫ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯤ ꯃꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯤꯟꯒꯤ ꯁꯛꯇꯝ ꯑꯣꯏꯕ ꯂꯥꯏꯅꯦ ꯍꯥꯏꯗꯨꯅ ꯎꯠꯂꯝꯃꯤ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯅꯣꯡꯉꯥꯟꯕꯒ ꯉꯥꯕꯣꯡ ꯐꯤ ꯑꯃ ꯄꯨꯔꯒ ꯂꯧꯕꯨꯛꯇ ꯂꯥꯛꯎ꯫ ꯐꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯣꯝꯗꯒꯤ ꯑꯩꯒꯤ ꯑꯀꯛꯄ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯏꯀꯣꯛꯇꯒꯤ ꯏꯃꯩ ꯐꯥꯎꯕ ꯃꯄꯥ ꯑꯃꯠꯇ ꯁꯣꯏꯗꯅ ꯊꯝꯃꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯂꯛꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯑꯗꯨꯃꯛ ꯁꯤꯔꯒꯅꯤ ꯏꯕꯦꯝꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯃꯪꯗ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯡꯁꯥ ꯊꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯉꯥꯕꯣꯡ ꯐꯤ ꯑꯆꯧꯕ ꯑꯃ ꯄꯨꯗꯨꯅ ꯀꯞꯅ ꯀꯞꯅ ꯂꯧꯕꯨꯛꯇ ꯆꯦꯟꯈ꯭ꯔꯦ꯫ ꯃꯆꯦꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯆꯤꯡꯅꯕ ꯑꯃ ꯌꯥꯎꯗꯨꯅ ꯃꯆꯦꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯂꯧꯕꯨꯛ ꯌꯧꯔꯕꯗ ꯅꯣꯡ ꯈꯔ ꯈꯔ ꯉꯥꯜꯂꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯅ ꯀꯞꯅ ꯍꯥꯔ ꯇꯥꯟꯐꯝ ꯀꯣꯝ ꯑꯗꯣꯝꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯃꯪꯗ ꯎꯈꯤꯕ ꯑꯗꯨꯃꯛ ꯆꯨꯝꯂꯝꯂꯦ꯫ ꯉꯥꯕꯣꯡ ꯐꯤ ꯑꯗꯨ ꯊꯥꯗꯨꯅ ꯊꯝꯂꯒ ꯑꯀꯛꯄ ꯂꯤꯟ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯁꯝꯖꯤꯜꯂꯦ꯫ ꯑꯀꯛꯄ ꯂꯤꯟ ꯑꯗꯨ ꯈꯨꯗꯛꯇ ꯍꯤꯡꯒꯠꯂꯛꯇꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯄꯥꯈꯪ ꯑꯗꯨ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯣ ꯍꯔꯥꯎꯕꯅ ꯀꯞꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯇꯨꯔꯦꯜ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯇꯨꯔꯦꯜ ꯌꯧꯔꯛꯂꯕꯗ ꯅꯨꯄꯥ ꯑꯗꯨ ꯂꯤꯟ ꯑꯣꯟꯗꯨꯅ ꯀꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯂꯤꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯨꯝꯊꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯂꯨꯝꯗꯨꯅ ꯌꯦꯡꯂꯝꯕ ꯃꯅꯥꯎꯅꯨꯄꯤ ꯅꯨꯡꯁꯥ ꯊꯤꯔꯛꯂꯗꯨꯅ ꯃꯆꯦꯕꯨ ꯀꯧꯔꯛꯂꯦ꯫ ꯏꯆꯦ, ꯅꯪ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯅꯤ? ꯑꯩꯅ ꯂꯥꯟꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯔꯝꯃꯨ꯫ ꯑꯩꯕꯨ ꯏꯊꯟꯗ ꯊꯝꯂꯝꯒꯅꯨ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯅ ꯀꯞꯅ ꯀꯞꯅ ꯃꯆꯦꯕꯨ ꯈꯥꯝꯖꯔꯝꯃꯤ꯫ ꯃꯆꯦꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯥꯎ, ꯅꯪꯗꯤ ꯂꯥꯟꯗꯦ꯫ ꯑꯩ ꯀꯅꯥꯕꯨꯁꯨ ꯁꯥꯎꯕ ꯂꯩꯇꯦ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯁꯨꯝꯅ ꯇꯝꯕꯤꯔꯝꯕꯒꯤꯅꯤ꯫ ꯏꯅꯥꯎ, ꯑꯩꯗꯤ ꯆꯠꯂꯒꯦ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯅꯪꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯈꯜꯂꯕꯗꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯎ꯫
ꯃꯁꯥ ꯌꯥꯝꯅ ꯂꯣꯡꯕ ꯎ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯤ ꯁꯥꯅꯅꯕ ꯄꯣꯠꯆꯩ ꯂꯩꯔꯝꯒꯅꯤ ꯃꯗꯨꯒꯤ ꯐꯤꯗꯨ ꯁꯥꯗꯨꯅ ꯂꯩꯊꯣꯛꯎ ꯑꯍꯤꯡꯗ ꯎ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯂꯦꯛꯎ ꯅꯪꯅ ꯎ ꯑꯗꯣ ꯋꯥꯡꯈꯠꯂꯣ ꯍꯥꯏꯕꯗ ꯑꯗꯨꯃꯛ ꯃꯊꯟꯇ ꯋꯥꯡꯈꯠꯂꯛꯀꯅꯤ ꯑꯗꯨꯒ ꯅꯦꯝꯊꯍꯟꯅꯤꯡꯕ ꯃꯇꯝꯗ ꯎ ꯑꯗꯣ ꯅꯪ ꯅꯦꯝꯊꯔꯣ ꯍꯥꯏꯕꯗ ꯑꯗꯨꯃꯛ ꯅꯦꯝꯊꯔꯛꯀꯅꯤ ꯃꯗꯨꯗ ꯂꯩꯕꯗ ꯅꯪꯕꯨ ꯁꯥ ꯀꯩꯅꯁꯨ ꯁꯣꯛꯄ ꯉꯝꯂꯣꯏ ꯅꯣꯡꯃꯗꯤ ꯅꯪꯕꯨ ꯂꯧꯕ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯀꯅꯤ ꯃꯗꯨꯒ ꯅꯪꯒ ꯂꯨꯍꯣꯡꯉꯨ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯕꯗ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯏꯃꯥꯏ ꯑꯗꯨ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯇꯨꯅ ꯃꯆꯦ ꯑꯗꯨ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯏꯆꯦꯜ ꯑꯗꯨꯅ ꯃꯆꯦ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ